आकाशवाणी इम्फाल ngangbom nganthoi na pau pajari Swami Vivekananda gi mapuk numit National Youth Day ngasi Manipur da su tongan ba mafam sing da pangthoknari numit asi Vivekananda Kendra Kenakumari Manipur Bibhang senduna Imphal gi Regional Institute of Medical Sciences RIMS ki Benting Hall da pangthokli National Sports University na senduna Sama Humpumari Suba Swami Vivekananda gi mapuk kumon ga mari lenana Run for Swadeshi Sankalp Run ngasi ayuk Khuman Lampakta leba National Sports University gi Administrative Building da pangthokre Dhanamanjori University Manipur ga Swadeshi Jagran Month Manipur Pran ka khusam naduna National Youth Day ga mari lenana lamjel amasu pangthokhi Swami Vivekananda gi mapok numit ka mari lenana Run for Swadeshi ngasi Kanchipur da leba Manipur University gi traffic point gi hauduna pangthokre thoramasi Bharat Sarkar gi Education amasung Youth Affairs and Sports Mantraloy gi makhada Manipur University gi National Service Scheme NSS cell na sinbani NCD cell is Yangpokpi Primary Health Center masung Karkinos Healthcare Imphal is na sinduna nongmagi oiba cancer gi maramda miyambu hena khanghanba amasung cancer screening tawugi camp ama Yangpokpi PHC da hojik pangthokli hojik phawbada punna miyo yankhairom screening tawkhre hairi Pradhan Mantri Narendra Modi amasung Germany gi Chancellor Friedrich Merz na ngasi Ahmedabad ta unaduna wafam kya gi matangda khanakhre mihut kangbu gi thakta wari sanaba aduda lalol itik cell thadaba high-end technology, ngaksel, green sustainable development, science amasung research ki matangda kumna khanaki amasung tongan batlamsingda yana chekya sahi tawnaki. Madugi mamangda lusingbani na Gujarat leba Sabarmati Ashram da satuna Mahatma Gandhi gi mitamda laikatune kai khumna bodki. Tungda International Kite Festival da lusingbani na saruk yakhi. Uparashtrapati C.P. Radhakrishnan na hairi Sikshana Samasta Thong Manadaba Leibasing Hantahannaba Sotharaba Kangbusing Shakti Pinaba amasung leba asigi mafam khudingmakta saukha tharangi thabuk paikhatpada maruoiba thodang laugadabani New Delhi da Jawaharlal Nehru University gi 8 suba convocation thoramda wangangbada Uparashtrapati na hai Sikshana mi amagi lamchat sanggatpada natana pukning wakhal amasung loksing hengat halli Sri Radhakrishnan na mahiroi singda lebasigi selthum samajik amasung baigyaning oiba saukhatpa puraknaba taksili Uparashtrapati na hai lebasigi nahasing mahimasing ningthina hiraba matamda amadi matik chaba training piraba matamda English 2093 ta Bharat pu saukhalaba leibak ama ohenaba thamliba pandam phangba ngamgani Thawramaduda wangangbada Kendra gi Shiksha Mantri Dharmendra Pradhan hai JN University da tamlamba mahiroi singna leiba asigi maruoiba thodang kaya lauri amasung University asina Humanities, Social Science, Language amasung Science and Technology yauna tongan bahiram singda mahima singi lamda mangjil thana shiksha piri. Pradhan Mantri Narendra Modi na ngasi numidang wairam New Delhi da pangthokadaba Viksit Bharat Young Leaders Dialogue 2026 loisinbagi thoramda saruk yagani. Sri Modi na mapan lamda leiba Bharat macha sing yauna leiba asigi naha 3 lomga wari sanagani. Thoramaduda Pradhan Mantri na Viksit Bharat Young Leaders Dialogue 2026 ki essay compilation phongani masida naha oiriba participants sing na leba asigi mangjil thana paikhatkadaba saukha tharangi thabak sing amasung tungkoiba thaurang kya gi matangda iba khangatlaba essay sing yauri Viksit Bharat Young Leaders Dialogue ki handak pangthokliba ani suba edition asida leba asigi naha sing jati gi lusingba oina semgatnaba national platform ama oire tha asigi 8 dagi ngsi phawba pangthokliba thoram asida leba asigi tongan ba mafamdagi nahalak yankhairom saruk yari Amaromda Viksit Bharat Young Leaders Dialogue ta saruk yari ba Punjab ki naha singa Kendra gi Petroleum amadi Natural Gas Mantri Hardeep Singh Puri ga ngasi wari sanakhre Mantri nahai Pradhan Mantri Narendra Modi gi Viksit Bharat ki manglana si mungphauna na hotnabada naha singi sawraba thodang lei Kendra gi Griha Mantri Amit Shah na Rajmata Jijabai gi mapok kumon ga mari leinana Rajmata asi mafamdai kai khumnaba utli social media da thaglakpa post amada mantri na hai Rajmata Jijabai na Chhatrapati Shivaji Maharaj na pilingai dagi hauna thauna leiba masana masabu ikai khumnaba amasung isagi nat chanabi ngakna senaba tambikhi pauloijare